ꯇꯧꯕꯅꯤ ꯌꯥꯝꯕꯨ ꯇꯥꯔꯕꯣꯕ ꯑꯗꯨ ꯀꯟꯅ ꯍꯥꯎꯔꯤꯗꯣ ꯅꯣꯏ ꯅꯄꯥ ꯍꯔꯥꯎꯔꯤꯔꯥ ꯃꯥꯅ ꯁꯨꯝ ꯁꯛꯈꯤꯗꯧꯔꯦ ꯏꯪꯊꯝꯊꯥ ꯃꯌꯥꯒ ꯌꯧꯁꯜꯂꯛꯄꯅꯤ ꯃꯁꯤ ꯃꯩꯐꯨꯗ ꯃꯩ ꯇꯤꯛꯊꯣꯛꯇꯅꯅꯦ ꯃꯩ ꯇꯥꯟꯁꯨ ꯇꯥꯔꯣꯏꯅꯦ ꯃꯁꯥꯅꯤꯅ ꯉꯄꯥꯏ ꯃꯥꯜꯂꯗꯅ ꯇꯧꯔꯤ ꯈꯨꯕꯤ ꯄꯥꯏꯕꯁꯤꯡꯅ ꯈꯨꯕꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯈꯨꯕꯤ ꯇꯟꯕꯁꯤꯡꯅ ꯈꯨꯕꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯈꯨꯕꯤꯁꯨ ꯈꯨꯕꯤ ꯇꯜꯂꯒꯅ ꯏꯅꯛꯅꯛꯄ ꯃꯤ ꯑꯃꯒ ꯇꯧꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯁꯤ ꯊꯣꯡꯗꯗꯤ ꯂꯣꯟꯖꯜꯂ ꯊꯝꯈ꯭ꯔꯒꯦꯍꯦ ꯏꯅꯥꯎꯄꯥꯅ ꯈꯔ ꯍꯥꯡꯉ ꯍꯨꯔꯥꯟ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏ ꯃꯤ ꯂꯥꯛꯑꯒ ꯈꯔ ꯍꯨꯔꯥꯟꯒꯦ ꯇꯧ ꯑꯁ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯟꯗꯛꯀꯤ ꯄꯨꯟꯁꯤꯁꯦ ꯀꯩꯅꯣ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯆꯠꯂꯦ ꯇꯧꯔꯤꯁꯦ ꯄꯨꯟꯁꯤꯁꯦ ꯄꯥꯈꯪꯒꯤ ꯃꯇꯝꯁꯦ ꯗꯥꯏꯟ ꯂꯣꯏꯗꯣꯔꯦꯅ ꯅꯨꯄꯤ ꯑꯃꯨꯛ ꯍꯥꯏꯔꯨꯏ ꯈꯨꯕꯥꯛꯅ ꯄꯥꯛ ꯊꯥꯕꯗ ꯅꯥꯀꯣꯡꯁꯤ ꯄꯪꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯅꯥꯀꯣꯡꯒꯤ ꯁꯣꯕ ꯍꯦꯛ ꯇꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯃꯤꯅ ꯉꯥꯡꯕꯁꯦ ꯑꯣꯟꯅ ꯑꯩ ꯇꯥ ꯂꯩꯔꯝꯅꯦꯕ ꯑꯃꯨꯛ ꯇꯥꯗ꯭ꯔꯦ ꯄꯥꯈꯪ ꯅꯥꯄꯪꯕ ꯑꯃꯨꯛ ꯍꯥꯏꯈꯤꯅꯦꯅ ꯇꯥꯕ ꯑꯃꯨꯛ ꯁꯥꯏ ꯃꯤꯅ ꯑꯃꯨꯛ ꯅꯣꯛꯅꯕꯤ ꯃꯔꯝꯗꯤ ꯑꯩ ꯃꯣꯏꯅ ꯑꯃꯨꯛ ꯉꯥꯡ ꯑꯩꯅ ꯑꯃꯨꯛ ꯉꯥꯡ ꯑꯁ ꯂꯣꯏꯔꯦ ꯇꯧꯔꯦ ꯅꯍꯥꯟꯁꯨ ꯈꯨꯕꯥꯡ ꯃꯩ ꯌꯦꯡ ꯆꯠꯂꯨꯕꯅꯤ ꯈꯨꯕꯥꯡ ꯃꯩꯗꯒ ꯇꯝꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯗꯨꯁꯨ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯟꯗ꯭ꯔꯕꯅꯤꯅ ꯈꯨꯕꯥꯡ ꯃꯩ ꯆꯠꯅꯗ꯭ꯔꯦꯌꯦ ꯏꯃꯥꯟꯅꯕ ꯑꯃ ꯏꯟꯖꯤꯅꯤꯌꯥꯔ ꯂꯣꯏꯌꯦꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯠꯂ ꯈꯨꯕꯥꯡ ꯃꯩ ꯌꯦꯡꯍꯜꯂꯨꯕꯕꯨ ꯃꯥꯅ ꯍꯥꯏꯕꯗꯨ ꯀꯔꯤ ꯃꯥꯅ ꯍꯥꯏꯕ ꯑꯩꯒꯤ ꯈꯨꯕꯥꯡ ꯃꯩꯁꯦ ꯑꯦꯛꯁꯄꯥꯌꯔ ꯗꯦꯠ ꯂꯣꯏꯔꯤ ꯀꯔꯤꯅꯣꯕ ꯈꯨꯕꯥꯡ ꯃꯩꯗꯕꯨ ꯑꯦꯛꯁꯄꯥꯌꯔ ꯗꯦꯠ ꯂꯩꯖꯥꯔꯕ ꯇꯧꯔꯤꯁꯦ ꯍꯦꯛ ꯍꯪꯉꯨꯔꯒꯅ ꯑꯩꯈꯣꯏ ꯏꯟꯖꯤꯅꯤꯌꯥꯔ ꯂꯣꯏꯔꯝ ꯅꯣꯏ ꯀꯩ ꯈꯪꯒꯦ ꯋꯥꯠ ꯌꯨ ꯋꯥꯟ ꯑꯩ ꯑꯩꯅ ꯑꯥꯏ ꯗꯣꯟ ꯋꯥꯟ ꯍꯥꯏ ꯃꯥ ꯈꯨꯝ ꯉꯝꯗꯦ ꯑꯟꯁꯔ ꯂꯩꯇ ꯃꯥꯅꯦ ꯃꯈꯥ ꯑꯗꯒꯤ ꯍꯟꯗꯛ ꯑꯃꯨꯛ ꯑꯩꯅ ꯈꯨꯕꯥꯛꯁꯦ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯖꯔꯦ ꯑꯗ ꯍꯔꯥꯎꯔꯨꯔꯦꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯔꯦ ꯆꯨꯡ ꯐꯤꯔꯥꯟ ꯑꯩꯅ ꯄꯥꯝꯖꯕ ꯑꯣꯏꯔꯦꯅ ꯌꯥꯔꯦ ꯀꯥꯟꯗ ꯍꯔꯥꯎ ꯇꯦꯛꯁꯀ ꯊꯥꯅꯗꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯥꯗꯔꯗ ꯌꯦꯡꯉꯀꯥꯟꯗꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯣꯏ ꯂꯩꯔꯝꯃꯤ ꯇꯧꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯄꯨꯔꯥ ꯌꯥꯗ꯭ꯔꯦꯗ ꯄꯨꯔꯥ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯆꯠꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯇꯧꯔꯤ Thousands of tears later. ꯃꯔꯨꯝ ꯃꯣꯜꯂꯦꯗ ꯇꯧꯔꯤ ꯌꯥꯝꯕ ꯋꯥ ꯑꯃ ꯇꯥꯡꯒꯦ ꯌꯥꯝꯕ ꯍꯣꯏ ꯀꯩꯅꯣ ꯋꯥ ꯑꯃ ꯇꯥꯡꯒꯦ ꯍꯥꯏꯕ ꯋꯥ ꯑꯃ ꯌꯥꯡꯒꯦ ꯑꯦ ꯉꯁꯤ ꯊꯥꯡꯖꯅꯦ ꯅꯨꯄꯥ ꯃꯆꯥ ꯉꯁꯤ ꯊꯥꯡꯖꯗꯀꯣ ꯋꯥ ꯌꯥꯝꯕ ꯐꯠꯇꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯋꯥ ꯌꯥꯝꯕꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯋꯥ ꯌꯥꯝꯕꯁꯦ ꯈꯪꯕ꯭ꯔꯥ ꯊꯥꯡꯗꯣ ꯇꯦꯛꯑꯦ ꯑꯗꯨꯅ ꯀꯩꯅꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇꯅꯦ ꯋꯥ ꯌꯥꯝꯕꯁꯦ ꯌꯥꯗꯦꯕ ꯑꯗꯨꯅ ꯋꯥꯁꯨ ꯍꯧꯔꯝꯃꯣꯏ ꯑꯩꯒꯤꯗ ꯌꯧꯅ ꯌꯧꯗꯕꯁꯦ ꯁꯤ ꯎ ꯉꯥꯛꯇꯅ ꯌꯧꯗꯣ ꯑꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯍꯩꯅꯧ ꯄꯥꯝꯕꯤ ꯂꯩꯔꯦ ꯑꯁꯤꯗꯅ ꯀꯩꯅꯣ ꯎꯇꯨꯞ ꯅꯠꯇꯦ ꯍꯩꯇꯨꯞ ꯄꯥꯝꯕꯤ ꯂꯩꯔꯦ ꯑꯁꯤꯗꯅ ꯃꯤ ꯄꯥꯝꯕꯤ ꯂꯩꯔꯦ ꯑꯁꯤꯗꯅ ꯎꯁꯣꯏ ꯄꯥꯝꯕꯤ ꯂꯩꯔꯦ ꯑꯁꯤꯗꯅ ꯄꯥꯝꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦꯗ ꯀꯔꯤ ꯇꯧꯔꯤ ꯁꯤꯁꯨ ꯃꯅꯥꯒ ꯄꯪꯖꯥꯜ ꯀꯔꯤ ꯅꯥꯁꯤꯛ ꯑꯣꯏꯅ ꯌꯥꯜꯂꯒꯦꯕ ꯅꯥꯁꯤꯛ ꯑꯝꯇ ꯍꯧꯗꯦꯃꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯧꯋꯦ ꯑꯗꯨꯕꯨ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯄꯟꯈꯤꯕ꯭ꯔꯃꯤ ꯅꯪꯕꯣ ꯅꯀꯣꯛꯇꯣ ꯈꯒ ꯕ꯭ꯔꯦꯟ ꯄꯨꯔ ꯂꯥꯛꯑꯣ ꯕ꯭ꯔꯦꯟꯗꯤ ꯑꯝꯇ ꯄꯨꯔꯛꯇꯦ ꯃꯀꯣꯛ ꯈꯛ ꯄꯨ ꯂꯥꯛꯏ ꯀꯩ ꯑꯉꯥꯡꯗꯣ ꯁꯤ ꯑꯉꯥꯡꯁꯤꯕꯣ ꯑꯁꯤꯗꯁꯨ ꯀꯩꯅꯣ ꯍꯧꯔꯤ ꯇꯨ ꯀꯔꯤ ꯑꯁꯤꯗꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯣꯝꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯀꯔꯤ ꯑꯁꯤꯁꯤꯕꯣ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤꯁꯨ ꯌꯥꯎꯔꯦ ꯉꯁꯤ ꯌꯥꯎꯗꯦ ꯏꯕꯨꯡꯉꯣ ꯉꯁꯤ ꯌꯥꯎꯗꯦ ꯄꯨꯔꯥ ꯕꯦꯔꯥ ꯍꯟꯅ ꯁꯤꯗꯤ ꯀꯔꯤꯅꯣ ꯁꯤ ꯉꯥꯏꯁꯤꯅ ꯕꯤꯔꯤ ꯑꯃꯇ ꯋꯥꯡꯗ ꯉꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯕꯤꯔꯤ ꯊꯛꯀꯦ ꯀꯥꯟꯗ ꯅꯪ ꯕꯤꯔꯤꯗꯨꯒ ꯋꯥꯡ ꯃꯥꯟꯅꯩꯅ ꯅꯪ ꯕꯤꯔꯤ ꯑꯃꯨꯛ ꯍꯪꯉꯩꯔꯣ ꯅꯪ ꯍꯥ ꯈꯨꯕꯥꯛ ꯕꯥꯛ ꯊꯥꯔꯗꯤꯕꯣ ꯅꯪ ꯃꯁꯤ ꯑꯉꯥꯡꯁꯦ ꯕꯤꯔꯤ ꯑꯃꯇ ꯋꯥꯡꯗ ꯉꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯕꯤꯔꯤꯒ ꯊꯛꯀꯦ ꯁꯤꯍꯟꯗꯅ ꯃꯁꯤ ꯂꯥꯅꯤꯁꯦ ꯃꯁꯤ ꯁꯤꯔ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯄ ꯃꯁꯤ ꯕꯣꯜ ꯊꯥꯅꯤꯀꯣ ꯀꯩꯅꯣ ꯇꯥꯡꯒꯦ ꯇꯧꯕꯅꯤ ꯌꯥꯝꯕꯨ ꯇꯥꯔꯕꯣꯕ ꯑꯗꯨ ꯀꯟꯅ ꯍꯥꯎꯔꯤꯗꯣ ꯅꯣꯏ ꯅꯄꯥ ꯍꯔꯥꯎꯔꯤꯔꯥ ꯃꯥꯅ ꯁꯨꯝ ꯁꯛꯈꯤꯗꯧꯔꯦ ꯃꯄꯥ ꯍꯔꯥꯎꯔꯤ ꯀꯩꯅꯣ ꯄꯪꯂꯥꯎ ꯂꯥꯎꯏꯅꯦ ꯃꯁꯦ ꯀꯩꯅꯣ ꯇꯥꯡꯒꯦ ꯁꯣꯝꯗ ꯍꯨꯏ ꯑꯃꯨꯕꯤꯗꯣ ꯂꯥꯛꯄ꯭ꯔꯕ ꯑꯩꯈꯣꯏ ꯍꯨꯏ ꯑꯃꯨꯕꯤꯗꯣ ꯍꯧꯖꯤꯛꯇ ꯕꯤꯔꯤꯒꯤ ꯋꯥꯔꯤ ꯁꯥꯗꯅ ꯁꯥꯎꯅꯗꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯨꯏ ꯃꯥꯟꯕ ꯀꯥꯏ ꯏꯟꯈꯠꯂꯗꯤ ꯃꯁꯤ ꯍꯥꯠꯂ ꯃꯇꯨꯡꯗ ꯁꯤꯍꯟꯗꯅꯀꯣ ꯁꯤꯔ ꯃꯇꯨꯡꯗ ꯑꯣꯏꯅ ꯍꯥꯠꯈꯤꯗ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅꯨꯡꯁꯤ ꯑꯃ ꯐꯥꯎꯋꯦꯕ ꯃꯁꯤ ꯏꯪꯊꯝꯊꯥ ꯃꯌꯥꯒ ꯌꯧꯁꯜꯂꯛꯄꯅꯤ ꯃꯁꯤ ꯃꯩꯐꯨꯗ ꯃꯩ ꯇꯤꯛꯊꯣꯛꯇꯅꯅꯦ ꯃꯩ ꯇꯥꯟꯁꯨ ꯇꯥꯔꯣꯏꯅꯦ ꯃꯁꯥꯅꯤꯅ ꯉꯄꯥꯏ ꯃꯥꯜꯂꯗꯅ ꯇꯧꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯈꯪꯅꯤꯀꯣ ꯁꯤ ꯍꯟꯁꯦ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦꯀꯣ ꯇꯧꯒꯦꯕ ꯈꯪꯅꯦꯕ ꯑꯗꯨꯒꯤ ꯎꯗꯣ ꯑꯣꯏꯔꯦ ꯀꯩꯅꯣ ꯏꯅꯥꯎꯄꯥ ꯀꯧꯒꯦ ꯃꯥꯒ ꯀꯩꯅꯣ ꯇꯧ ꯌꯥꯃꯤꯟꯅꯣ ꯀꯩꯅꯣ ꯈꯦꯄꯤꯔꯖꯣꯏ
oi yambagi khakrijoi nang law si dam tolo maje kanu adi uje am ta janbi yo ye ko asi uje yan thon na yam ba wa am na loire sigi kok cha khuji ga wali sanam ta isalage kaya ko noy na amase mana nungai tama le ko hospital pur kane hasan yeng biyo ba Kari. phagini 이진아 보나나 임시대 아기 예닌데라 그래봐 ke no ne hasan ne ke no ne 그리 아니 예닌데 eh